पाउ पिरक्लबदी एक्शन लौगने मणिपुर गवर्नमेंट के सेक्रेटरी सोशल वेलफेयर निंगथोगजम जियोफ्रीना ngasi thokiba notification amada Chief Minister COVID-19 affected livelihood support scheme gidamak hojik phawbada social welfare department ki maikaidagi scheme asige form amasung madubu submit tawrokna bagi matangda formal oiba public notification amata thokiba leitre kanagumba miyoi kharana illegal oiba mawongda scheme asigi application format sing yonduna amasung beneficiary oiba yaba miyoi singi maikaidagi application form sing submit tawbagi mingda sel laure haibagi report fanglei maramasina miyamna sigumba unauthorized oiba miyoi sing asige thabak thoram singdagi section biyu haibaga loinana karigumba sigumba illegal gi oiba thabak sing asige matangda social welfare gi director da pau piraklabade makhoi gi mathakta lokhatpam thokpa chapchaba legal punitive action lokhatkani haide ngasi thokiba notification asina phongdorakpada scheme asige guideline sing tha asigi taraga mangada official gazette extraordinary number 79 phongdokhre haide COVID-19 pandemic na maram oiraduna curfew amasung atopa thingba singna thogalagliba phibam sing asigi damak scheme asige tengbang sing athuba matamda pinaba review tawre review asida yumpham oiduna scheme asi phase 9 na lakhutkani adubu priority de state government ki mari lainaba authority na masak khangdoklaba street women vendor performing artist laborer public transport driver rickshaw puller auto driver school van driver shop assistant artisan amasung weaver singda pigani haire mari lainaba line department singdagi phangba scheme singi matungina beneficiary singi database ta scheme asigi tengbang sing senfam sing yanthokane natraga akaknaba category singidamak khandoklaga verification mechanism da yumpham oiduna pigani haire COVID-19 na maram oiduna sokhalaba informal sector da leriba category gi miyoi singdasu hairiba khudong chaba si makhatana lairakadaba facing gi manung channa pigani haide masigi damak scheme masigi guideline sing amasung application format sing revise tawgani haiba wafam su notification asina phongdok le congress ki press conference ta lupat changma yen khibram manipur pradesh congress committee ki president oidamba govindas konthau jamna ikhang khangawdana party ki president phamdage resign tawkhiba amasung mathang sahi gi angan basarukta pangthokani haina thajanariba taranithoi suba manipur assembly gi general election ga mari leinana ngarang imphal da thunglakhiba AICC gi general secretary su oibada natana manipur gi in charge oiriba bhakta charan das amade congress lusingba kaya yauna ngasi congress baban da pangthokiba press conference amada paumi singda lupa chamma yen khre haiba wafam ama lakle hairiba wafam asi kayamuk chumba wafam no haibadu khangdoknaba paugi mifam aduda saruk yaruba ikhoige paumi da hangbada mahakti khangde press conference adu hek loibaga mahakti thorakle haina phongdokhe adubu social media ma oireba Facebook account amada chinglen ke live kauba miyoi amana paumi singda lupa chamma yen khre haiba wafam amade phongdorakle mahakna thagalagliba Facebook ke account asida MPCC na paw adubu cover tauba chatliba journalista hairiba senfam adu pi haire mahakna thagalagliba paw adu journalist singi amasung politician singi against the nate adubu masina journalist singi ethics adumade laikha tahale haina supalle gang rape victim layeng biyu yadaba doctor gi mayokta action lokhataba khanari sahi nauriba gang rape victim amabu layeng biyu yadaba doctor amagi mayokta meghalaya gi social welfare department action lokhataba khanari haire local doctor aduna thokdok adu mahake jurisdiction gi wangmada thokibani haiduna minor victim adubu treatment tobiyu yakhidabani haina official singna phongdorokle police na victim nupi macha adu thokdok adu thokiba nangala bibra dage kilometer kunithoi lapa East Garo Hills district ke Billian Nagar Civil Hospital da pukhatke tawigumba sung hospital adu gi doctor na jurisdiction gi oiba complication sing palladuna nupi macha adu bu kilometer humbudraga manga lapa Bakmara Civil Hospital da refer tawkhe nupi macha adu hokhiba nomaijing numit ke numidang da Southeastern Meghalaya ge South Garo Hills district ke manung chanba Nangal Bibra area da candle laiba thokibada thokdok adu thokibani haire North East ki nupi masa sing da sexual harassment chatharakre laibak asigi awang nongpok thangba state sing dage India gi maruiba mafam sing da mahi tamba natraga thabak tawduna lairiba miyoi sing da saksu khena bagi mengda otpi naibi bagi amade hanthana yengbagi thawong kaya thokle asiguma thokdok asiga mari lainana video ama social media da viral orakpadage
Delhi Police na thogdok adu ki matang da case ama register tawduna thigat pagi thabak sathaba haukhre video adu da nupa macha gang amana North East ki nupi khara da usit thawai da ba mawong da wangang sangang sathaki baga loina yamna hanthaba migyeng da ahing amagi mamal kayano haiba wahang sing hangkhe thogdok adu New Delhi ke house khas area da thoki bane mahi tamduna riba nupi macha sing adu bo mafam dudage nupa macha sing na sex worker sing oina ubaga loina athiba wahi wata sizin nakhibane nupi macha sing asina thogdok asiga mari laina phongdo khibada house khas area da makhoi na chatlingai da nupa macha sing aduna sangsilaklaga pungda lupa kaya lawgani haiba wahang hangba horakhibani haide amarom da Delhi Police Special Commissioner Robin Hibu na phongdo khibada thogdok asiga mari laina Delhi Police na case ama register tawkhre amadi thogdok asida senari bamyoi sing thibagi thabak sathare tongan ba student body sing na su thogdok adubu akan bamawong da yaning da ba phongdo khibaga loina senari bamyoi sing da action laukhan ba taksilak le China da ising isaw na maram oiraga sikhiba masing kuntra ga humdoi sukhre miyoi kaya saphagada ba mafam sing da puthokpagi thabak sathare Taliban na Afghanistan gi saruk ayamba control tawkhre Afghanistan ki tongan ba saruk sing da Afghan fighter sing na government force sing da attack chathaduna maruoi ba mafam kaya control tawba ngamkhre haina US ki makok thongbo official amana phongdo khibaga loina mafam ayamba control tawba ngamkhre basu Taliban fighter sing na Afghan mapung phana control tawna bahona riba pandam madude mai pakpa ngamkhiroi haide US Joint Chiefs of Staff ki Chairman General Mark Milley na phongdo khibada haukiba chahi kunlom asida Taliban fighter sing da US na akan bamong da attack kaya chathaduna makhoi gi mapangal aduki mathik sonthahan khrabade Taliban na Washington da chathakiba attack aduge matung lalaulup aduda para tambibo oina US troops sing na Afghan da leiduna Taliban fighter sing gi mayok ta lal thengna ba horakhibane US troops sing na Taliban gi lusing ba kaya hat pangam khibaga loina na Afghan gi saruk ayam badage Taliban fighter sing tan thok pangam khe adum oina mak Afghanistan manung da thokliba wathok ase laibak manung gi oibana maram oiraga matam sangna deploy tawduna leiraklaba US troops sing lawthokna ba phirep lawkhibane hana deploy tawduna leiramba foreign troops sing lawthokraba matung Taliban fighter sing na amuk hanna Afghan ge saruk ayamba control tawba horakhibani haide Afghanistan da Taliban na control tawriba mafam sing da tax sauna lawduna namduna local ge naha sing recruit tawre Taliban district center saruk tangkhai amarom hena control tawkhibaga loina makoina khudum chaliba mafam sing aduda tax wangna lawduna mi faraga namduna recruit tawbagi thawong sing chathari haina official report amana phongdok le Taliban control tawriba Balak province ta leiriba miyoi singbo makoina phangliba income ge saruk singdage tax thina bakhangan khibaga loina local gi naha kaya ma namduna recruit tawre district police headquarters singda Taliban gi fighter kunlom hena lai district aduda leiriba Taliban gi fighter masinga se chanirom oigane makoina ahenba fighter kaya ma namduna recruit tawbage thawong sing sathari haina local media ge report na phongdok le Taliban na local market amadi dukan singdage tax laure adubu masida local gi miyoi singnade Taliban na satharakliba thawong sing adu akan bamongda yaningdaba utkhre karigumba tax adu thiyaudaba tarbade Taliban na makoibu ot naibugi thawong sing phawba sathai haide labdam maduda business activities sing chathabada akaiba oiroi security force na su Afghan gi miyambu ngaksenge haibagi wafam de piribane makoina athuba matamda Taliban ge mayokta offensive satharagani haide aikoi gi leiriba force asigi moral su yamna wangna lei city asi ngaksenana bagidamak aikoina thorang tawduna leire athuba matamda aikoina offensive operation satharagani haina 209 Sahin Army Corps gi commander oriba Khanulaha Suzana phongdok le handaki chayol kharagi matamasida Afghanistan da laiba US ki lanmi sing handokhraba matungda laibak asida tangdu laitaba phibam hanjinana bahona bada chauna akaiba thokle chatliba chayol asida Taliban na district center Chamriga taraga mapan gi manungda chani de control tawkhrabani haina US ke Joint Chief of Staff ke Chairman oiriba General Mark Milley na haide KG kuntra gi tumor lawthokre Assam Medical College and Hospital AMCH ke Dr. Timmamana sahi taraga taruk tangai dibe nupi macha amada operation tawduna KG kuntra rom lumgadaba matumama mahake ovary dagi mai pak na lawthokre Paumi sing da wangang laduna AMCH ke principal kam Chief Superintendent Sanjeev
Kakatina haike sor honbada wabadagi nupi machadu yamna luba phibam amada laike tawigumbasung senior physician doctor Karuna Dasna nupi machadubu technical gi oiba aruba process ama chathaduna mai pakna incubation tawki amasung hospital asige emergency gynecology amasung anesthesia temna pung mari chupna aruba surgery pangthoktuna kg 30 muklum gadaba tumor adu nupi machaduge ovary dagi mai pakna lokthokpa ngamkhe surgery adu yumcha kaisa numita pangthoknaba lepkhiba natrabasu nupi machaaduna ayukta sor honba yamna nungaite hairakpadage emergency operation adu pangthokibane extubation gi matungda patient gi maruoiba organ sing ningthina mathok tawraga laikhe chawraba ovarian mass aduna nupi macha asigi punsida chawna ayet papiduna lakhe matamgi matungina mahaki phibam lusilakpadage tangai fadana mahaki punsi kananabage emergency operation ama pangthoktaba yaraktabane AM CHK Dr. Singna amuk hanna makoigi tawba ngamba sing utuna inaw na aruba surgery asibu pangthokpa ngamkhiba ase hospital asigi singthani ngai oiraba anauba achievement amane aikoigi Dr. Singi damakta aikoina saukthokse haina katatina phongdokhe aroibada tabiri bapum namakpu thagachari